Russia ne Ukraine gi mafam kharada severe strike tokre makhoina tamna kibase marwaina energy infrastructure electricity department electricity ki station sing yeng lagani paramasina hujik Ukraine gi public lak hena amambada laibagi wani hujik Ukraine da temperature down ne sumsu aying matamni masida electricity laitabana kaya gi matik awaba mayok naram gani khanbe apa matang ne asigumba attack amasu hana tokre Masina anisubani report na hai Russia na target lorak pase mafam tarani thoi dani aduga use tor kibase drones amati missile kayani maru oina ki pa Odessa Kharskiv Mykolaiv hai pa mafam sing asida heavy explosion ki konjel ju taki keep the mi kaya underground train tunnel sing the changna duna laindari attack ase amuke na torakadra ki badagi Ukraine gi army na hai Russia gi masi gi attack makhal ase yam sathi ki amasung pung mapan makai chang na pangthoki Ukraine gi force na asimasu makata na hai Russia na masida cluster weapon sing su use torki masida Ukraine gi energy infrastructure he na soken ki bani Russia gi president Putin hai ki masi kharani mangta Russia gi manung ta na khoina Britain amati America gi missile sing use tor kapsil lakhi bato madugi reply ni Ukraine gi war experts sing na hai Russia gi masiguma type ki attack asina public sing wahal laga pressure piraga Ukraine asipu pressure pi zanam sin dona thambaki ni masigi awat apa ase mengkhatuna lak na ringai ta war da wakhal phajana tha tha bangam dana ba masi strategy makhala mani sini chahi sigi ahubada su Ukraine gi electricity da atam dana attack to rakhi thabak surakhi Russia na Ukraine gi electricity system thugai bagi tabak han tawri Ukraine hai ki masi Russia gi yamna mak chawba public ta taina ba terrorist type ke attack ni Ukraine masi ki reply pirakani hai tuno asumna Russia gi attack ta gi chak laba Ukraine gi phibam yengba ngamdana mateng panglak lebe USA amadi NATO gi khutlai singna su Russia gi aduk yam destroy to pangami haibadi ta ti adu Russia gi against alo ba khuchu khulai ka Ukraine da pitharak pa amati Ukraine mat use to raga Russia manungda tapna makoina ningkhai thongwai imse ubata finally Russia gi president Putin hai kre ai khoi gi anobo missile RS-28 sarmat war field da puthorak lagani masi sathiba makhal gi ICBM ni hai makok tara pan ba danob hingchab kum ba missile makhal amuk da city tara muk destroy to bi hairi 6 minute ta America yawi 3 minute ta Britain aduga minute amada any minute amada Europe ki any country yawi sini masi mahapinas mahaproloy ki aduga timetable makhala mani masi ki timing asikak particular country amada yaw da changhalu haina Putin order to pani hairi sarmat or satan tu kawe Putin ki just order amada NATO ki any country loisin kibiya ba ki wapam bulai Putin asum lauduna lakpani nuclear weapon ki wapam se adu handakti madugi step ama kakalakli haina kre prithibi ki export analyzer singna the Eurasia koba news adugi website ki matungina asumna hairi Putin makoi ki sathibu khutlai puthora kre haiduna Putin ki masiki wapam asetabat ki NATO ki country kuntrani thoi hojik tumina laikre amrom da NATO Russia ga sokna ki tabak matik chana preparation low kani di haiba adubo Russia ki khutlai ki mang da karam tawdorise Russia ki khutlai na hen bagi wapam se news ka na report ka mention tawri Hojiki Russia ki missile ase Russia na use tawdori bra taseng use tawdori bra masi wahangne Eurasian Times hariba news asin irakrema dudi Russia na masi use tawragani aduna America hojik khanari masi ga chana chunoba missile kari lai kamdo biya haiduna west na masi bu satan tu satan tu haina mingthon kre hairi Russia ki sarmat hariba missile ase Putin ki sarmat missile ase hypersonic speed ta chatpani amasung prithibi da masi bu thatpa ngamba air defense system hojik phawda leitri sini Khwaidiki chawba amati kifam thokpo pham amna Russia ki anoba missile or scenic masina Zelensky ki presidential house the attack to bi haiduna or scenic asina makal amani nuclear capable intermediate range ballistic missile ni aduga ngasai gi sarmat natraga satantu maduna ICBM ni intercontinental ballistic missile aduga masigi sarmat asiri use to dri Russian use to ni haibu ani adubu hojiki or scenic asiri use to Russia da masigi missile asina Zelensky ki headquarter phukla bi thugai bi haibase Russia ki senior MP Alexei Zuravyov nangasi phongki bani masi Ukraine da amadi thajin kre han Deni Proda
weapon gi factory ama thugai khre aduga mathang target Zelensky ki leifam do oi bi hai Russia gi mokoi minister asina Russia mati Ukraine gi war se phagi din laktre khoido chang na baki ayo ba thak haibdi yokre karamba moment kari oini bhav tanadre asom da Putin ki an ending dhamki amati Ukraine gi day after day territory lost amrom the west countries mayam makhoi gi against am lepi America amati NATO da su khulai apa ka adi leiri poni ko aduna mathang use to raklabadi asum malem se khaibok amadi phibom da satki gadra haibasi report sing na mention to bulwane